Moreh gi JH Vazang Village, Haulem Khopi Village, ST Maulen Phai Village amadi Yangau Popi Village da Manipur Police yauna BSF amadi Assam Rifles na chathakhiba thi bohumbagi thabakta lona thingkraba lalholop Kuki National Army KNA gi cadre ani fari hairi Moreh gi SGPO Chingtham Anand Kumar bu nongmaina kaptuna hatpada chenaba miyoi sing fagat nabagi pandamda Moreh gi toan ba mafam sing da chatharakhiba thi bohumbagi manung chana ngarangsu Special Commando Moreh Commando Thawal Commando Kakching Commando Moreh da leiba manga suba IRB manga suba Assam Rifles Chamaga Marifu Mathoi Shuba BSF 156 BSF amadi 192 BSF yauba punba kangbu amana khulmari asida thibu humbagi thabak chathakibane nungthil pung ahum rom taba matamda Yangau Popi khulgi chingchep amadi Turel Torban da chathakhiba thibu humbadu da KNA gi miyoi ani adu fagat pangamkhibane faraba miyoi ani adu Moreh gi Zain Veng Tuinom Part 4 dagi Saikholun Wi-Fi chahi kunthra manga popa thangpau Wi-Fi amadi Yangau Popi Village dagi Lufo Otminlal Hangmi chahi taramapan apopa Letngam Lufo Hangmini Saikholun Wi-Fi na fongdor pagi matung ina mahakasi kumzali singani mari ki October thada KNA da yaubaga loinana Self-Star Lieutenant Lunmang Haukip alias Mamangi Makada KNA Moreh gi Active Lance Corporal oina leibani hairi Makhoi anidagi Aadhar card hama driving license ama PMJAY card hama Airtel ki SIM card ka loinana Realme mobile handset hama OnePlus Android mobile phone set ama amadi Myanmar gi SIM card ama amasung number thadriba angangba machu gi scooter Jupiter ama fagat pangam ki hairi loinana faraba miyoi animak fagalakhiba polam singa konana makha taba logi goiba thabak laukhanaba Moreh police station sinakre hairi